Athouba Tarahumdoi gi Lanna Thouram Numit Leibak Meeyam Hupna Sharuk Yabiyu HAINA Athouba Tarahumdoi NINGSHING Thouram Committee na PAOJELLAKLI Committee asigi convener Laisam Ningthouna Thokpa Chairlamana Hai Tha asigi marigi ayuk pung mapan makhairom taba matamda Technopal District ki Laithau amade Molthang Khungangda apunbagi saktam da singnarakpa singgi makhutta Leibak idamdamgidamak Athouba Tarahumdoi na thawai na pontha pikibane Leibak idamdamgidamak thawai na pontha pikraba Athouba Tarahumdoi gi Lanna Thouram lakliba poinu thagi chaichat tara tarok marini panba thangja numit amade chaichat tara mapan taret ni panba Leibak pokpa numit ta thokle Poinu thagi chaichat tara taruk ki Lanna Thouram da pangthokadoriba laikhidraba sing adude konjengbam megabanta chahi ifutaret apokwa ke bimol chandra sagolban nepra menjor laikai ningthaujam romba mitai chahi kunmari apokwa en syam kumbi salam konjen part 2 thingnam roki meitai chahi kunmanga apokwa th tomba torbung bazar maning laikai Oinam loken mitai chahi nifu humdoi apokwa laikhidraba o syam kesor mitai sagolban nepra menjor laikai fanjobam noren mitai chahi tarataret apokwa ph dana chandra andro torongtel mayengbam rosan mitai chahi kunmanga apokwa m thoiba wangbal lamboi thong moirang them kingson mitai chahi kuntra mapan apokwa m king kong khurai puthiba laikai Chongtham lamdai nganba mitai chahi kulumdoi apokwa ch manihar mitai sabung khok khunau awang laikai sawgaijam krishnakanta mitai chahi kun apokwa s surchan mitai kakching turel wangman ningthem pareng laikai maisam sanajawba chahi kunithoi apokwa m syankan hai mitai yaribok kak meyai laikai fairoijam malemganba chahi taranipan apokwa ph manglem irengban hawailon Lai Maya Amade, Laisham Arun Chahi Tarataret Apokwa El Ibohal Khoidum Makhalekai ne. Lai Kidraba Athouba Tarani Thoi Asigi Lanna Thouram Masa-masagi Laifamda Pangthokane. Aduba Thingnam Roki Mitegi Oinade, Kumbi Lairak Achauba Laisham Laikai Lampakta Pangthoklagane. Loinana Athouba Tarahumdoi Suba Lai Kidraba Chinga Kham Nekthai Allies Rosan Mitei Chahi Tarataret Apokwa ch surchandragi oinade poinu thagi chaichat tara mapan taret nipanba Leibak pokpa numita masagi laifam oiriba andro torongthelda pangthokane maram maduna thauram basida miyamna saruk yabiyu laikhidraba Athouba Tarahumdoi gi Lanna Thouram gi matangda khangningba leirabasu phone number 8131 8307 89 da pau phaubirakpa yagani haina charolasina makha tare